मयाम खुरमजरी अयहाकी मिंग नवकिशोर युमनाम कौरी अयहाक WMC की नेशनल स्पोक्स पर्सन सुनी अमलोना लोना असम यूनिट की प्रेसिडेंट ओइजरी अखोगी चाही खुदिंगी अखोगी WMC की प्लेनरी सेशन पांथोकपसे हंदक लाखलिबा जनवरी की तांग 18 सुगनुदा मणिपुर की सुगनुदा पांथोकदोबनी मसिदा मयाम पुनमक सरुक याबिउ WMC ना ngasi integrated platform ama purakna scheduled tribe status meeting pibinaba haibagi masigi ihowasibu ekhoina sugnugi mifam sida yamna mapung phana masigo khoi sandokna honajari amasung yamjangna masi ekhoi phangdaba yadi haibagi khulauma ekhoi malemda leba meeting punamak punna masi amutang tominasi aduna mayam bo amuk hana ningsing jari madudi ngasi 25 December akhoi jantar mantar da sit-in protest story base masigi lagli iho asibu khong khong sana amuk masi akhoi sugnugi mifam damu pukhatpisi